Kurumzari, Mediang Tabi Basingbo, ISTV News na Taram Oksari, Uzek Marueva Pauda. Kuga Damgi yet Tangba Kenel, Nongju Talak Dringaida, kilometer kun, cement concrete Hajin Bat Loshilagani Haina, Minister na Fongdokre. M. Sugi, Kuntra Humdoi Suba Realization Day Pangtokre, Rasniti Karinu Kangdaba Tikadar Singna Sasanda Yaurapadagi, Afaba Lengaklon Labangam Davani Fungdoknakre, Amadi, Jingi District Singi, Saukat Taurangi Tadarak Senfam Sing, Matam Chana, Sizina Dabana, Chokat Lamzelda, Tintabani Haina, UCM na Fungdokre. Uzek Pau Sandokna Pijari. UPA gi Chairperson Sonia Gandhi na Sangaramba, Churachandpurgi, Kugadamgi Fibam, Chief Minister Okram Ibobina ngasi yengsinkre. Kongchat asida IFCD Minister Ngamthang Hauke MLA DK Kurungthang IFCD gi official singsu sarugyaki. Dam asigi right canal kaiduna kudongcha daba kaya thogaliba asidagi ngakthoknaba cement concrete hajin bagi thabak chathariba asi nongzu tha laktringaida kilometer kun sangna loishinduna changyeng oina ising thabak hauragani. Left canal gisu kilometer taruk loshilagani sel yamna changba maramna ahanba phase oina kilometer kun asi paikhatpani masina mai paklabadi makhatana Bisnupur fawba ising thanana bapandam thamli haiki yam toy ni ising si volume si khara chaw thar kanda eta bridge to ne kai da madu tawdana bana ahanba phase hayu tare 20 km bhauke akoi noisu dik chapade dum urani cement concrete hairaga ko canal lining tawre ho si 20 km yogdore hai han bagi fast pace cement concrete tawbu si pesa yam changni na ko 20 km si hana utang handaki monsoon lakri da nong lakri da 20 km si utang yenga si loiga trial tawraga ko aduga mathang tay makha chathabado Bisnupur hok yogadorina Nakal Amaronda multi-purpose project singi power component fail oiba asigi yenglaga hauzik kana sagatliba Thobal project amasung Dolai Thabigi power component sing NHPC na kupna study tawduna survey ama chathari project sing asigi oithokpa yaba leirabadi Union Ministry of Renewable Energy dagi subsidy chada marifudra lauduna khusukulai sing laigani loinana PPP model da operation amasung maintenance khaidokna duna power share tawna bayai haiki masigi feasibility report se mo yam thuna pirani aduna Thoban multi-purpose project su Dolai Thabigi su adu tawraga koi PPP model tawsira natragana akoina kra component kra amna akoina state share oina putoga component kra amna moi tapka yen kona hi operation noiba sabul ore matu operation maintenance power madai da generate tawado power do koi state government kaya phangni moina kaya phangni adudi akoi ga moi ga yanaba amda koi keno tawra adu tawna bana hoji kanna moi study tawi Rasniti Karinu Kangdaba Tikadar Singna Sasan Taubada Yaurakpadagi Afaba Lengaklon Leiba Ngamdabani Wafam Asi M Suna Sinduna Chahi Kudingi April Tara Tarita Pangthokpa Realization Day Numitki Thoramda Wangang Kibas Singna Fongdokna Kibani Ayuk Angan Bada Pisum Chingamachada M Sugi Hanagi President Aduga Hozigna Max ki Additional Director Oiriba Mongzam Abiramna M Sugi Firal Chinkhatuna Thoramasi Haudoki Thauramgi Saruk Ama Oina Mahiroi Singi Luching Basing Tongan ba Civil Society Organization Singi Luching Basing Amadi Imung Manungi Mui Singna Lising Amaga Chamapan Marifuda Mito Miancha Sing Halhan Kinabagidamak Jangsin Kiba Kongjangda Tawaina Ponthapi Kraba Mahiroi Potsangpam Lukhoi Elias Premananda Amasung Huidrom Lokengi Photoda Leisu Katuna Ikai Kumnaki Lukhoi amadi loken laikidaba numit asibu chahi khudingi M Suna mikap thokpa numit haina palan tawduna lakli Lukhoi amadi loken lising amaga chamapan marifuda mito miancha sing takthoknaba changsin kiba khongjangda sifai singna nongmaina kaptuna hatkibani mapung oiba thoram how ground da miamgi mifam amaga loina pangthoki thoramda M Sugi President Thiam Nares Hanagi President L Gozendro Hanagi President Dr Gambhir Singh amadi atai masak naiba miyoi kya su saruk yaki Wangang Kibas Singna State Asida Aphaba Lengaklon Ladibra Brazagi Kholau Sarkar Asina Taribra Haiba Wahang Kaya Hangki Issue Kaya na Thalaba State Asida Paliba Sarkar Amadi Civil Society Organization Sing Anigi Marakta
ताथोक तासिन तौनदुना तोगान तोगान बी इशू सिंह वारोसिन पुरकप चुंगनी हाइखी लोइनना राजनीति करिनो खंगदबा ठिकादार कयाना शासन तौबा असिदा यावसिलकपदगी अफबा लेंगाक्लोन लेबा ngamdabani हाइबा वाफम सिंहसु फोंदोकनकी UCM की प्रेसिडेंट वाई नबचंद्रना स्टेट असिदा इनर लाइन परमिट सिस्टम चना हन्नबा लुप कयाना खोंजंग कया संगसिनख्रे मितो मियानचा सिंगी ओइबा प्रोविजन अमा सेमदना मखोइबु नियम अमागी मखादा थमसी हाइबसिदा सरकार असिना मनाना तादे हाइनसु मराल सिकी मदुगी महुता अरानबा पाउ कया अमा संदोकली हाइकी महांग मखा तारादुना तालिबा डिमांड सिंह असि माइकई करमबदगी चंगसिलगा माइ पाकनी हाइबा खनबा चुंगनी स्टेट असिदा इशू अमा लोइड्रिंगैदा इशू अमा अमुक थोरकपना हिरम कयादा वारोसिन पुरकपा ngamdana लेरी हाइकी नकल अमरोमदा बोर्ड के सिलेबसदा क्लास 4 की मैतई मयकी लाइरिकता भारत की मतंगदा यामना थागतपा मानबा वफम सिंह याउरी conflict situation leiba amedi human rights violation tawbiriba state asida bharat pu ka hena thagat pa achumbu oiroi loinana state asigi maru oiba issue sing sarkar na waroisin purakpa chungani haiki ji manipur la leiriba conflict situation conflict ki oiba intensification asuki mati wangaba matam asida amade asigi conflicts na tholakpa human rights violation na maram oirakanda अखोगी मियामना यामना जागी मायोक तो हाई कदा सिक्योरिटी फोर्सेस इंगी मायोक तो हाई कदा यामना कन्ना लाउना खोंगना लेरिबा मतम मसीदा लेरितुदा याउरिबा भारत लाइबा चैप्टर्स तेदा भारत को थागली बुगी चांगदो आई हेनमलिसिने हाइजनिंगबदि अमा ओइबा याय मतंग चादना हेंजन थागत सलगसु अखोइदा पखलोदा करिनो पने तौरिसिबो हाइबना चिंबा हाउदबा यारक्तबा थौरम असे जिरीबाम दसु एमसु डिस्ट्रिक्ट कमिटी न सिंदुना जिरीबाम हायर सेकेंडरी स्कूल की ऑडिटोरियम दा पांगथोके थौरम अदुदा स्कूल असेगी प्रिंसिपल एल रंजित कुमार एमसु डिस्ट्रिक्ट कमिटी की प्रेसिडेंट वाई संजीत जिम्पाल की एडवाइजर शरद शर्मा जेडीओ की प्रेसिडेंट एम हेमंता ऑल जिरीबाम मैरा पाइबी की प्रेसिडेंट सुशीला देवी अमदी जिम्पाल की प्रेसिडेंट एच मेमन देवी ना मरु ओइबा मिथुंगलेन सिंह ओइना सरुयाकी एमसु डिस्ट्रिक्ट कमिटी की वाइस प्रेसिडेंट टीएच पिनोदेनी देवीना मणिपुर दा एमसु ना तौखिबा थबक सिंह अमदी हौरकलिबा महिरोइ सिंहना हौजिक थेंगनरिबा तोंगान तोंगान बा इशू सिंह की मतंगदा सुगाइना तमकी वांगा किबा सिंहना इनर लाइन परमिट सिस्टम चना हनबा अमदे महिरोइ सिंह की याइफनबा की तमक सरकारना पाइखत हनिंगबा थबक थौरम कयागी मतंगदा सुगाइना पनकी चिंगी डिस्ट्रिक्ट सिंगी सौखत थौरांग की थादरक सेंफम सिंह मतम चाना सिजनदबना सौखत लमजेल दा थिंथबनी हाइना यूसीएम की जनरल सेक्रेटरी के जयचंद्रना फोंदोक्रे वाफम असि सेनापति डिस्ट्रिक्ट की मनुंग चनबा खोंगनांगपोकपी विलेज दा नुमित हुमनी चुमना चथगदबा यूथ लीडरशिप ट्रेनिंग कैंप कम कल्चरल प्रोग्राम हौदोपगी थौरमदा फोंदोखिबनी UCM amadi Kongnangpopi area youth development organization na punna khusam naduna ngarangdagi haukiba thoram aduda village chief S Boylen amadi Kaidogi president L Henry Komsu sarugyaki thoram da wangang kiba singna hauziki matamda tongan bachinja kayana nongmagi naha uriba singbu manghannabagi lambirom da chingsilakli phibam asida naha singda leadership training program amadi atai education gi lamda training kaya piba asi yamna tangai fadaba amani phongdoknaki UCM की जनरल सेक्रेटरी जयचंद्रना खोंगनांगपोकपी विलेज की कम्युनिटी हॉल साबदा चंगदबा जिंगा सिंह UCM की माइकैदगी मतेंग पांगनी हाइबगी थाजबा पिरमखि महाकना मखा तारदुना चिंगी डिस्ट्रिक्ट सिंगीदमक चौखत थौरांगी थबक पाइखतनबा सेनफम कया अमा थमले अदुमकपु मरी लेनबा सिंगना मतम चाना सिजनदबना चौखत थौरांग थिनथबनी मसि पुन्ना थिदोकमिनबा चंगी हाइखि यामना नोनिंग बहाइगदरा एकोगी चिंगी एमएलए खरदी अखोगी माकी केंद्र से कोई न चतुना येंगदबदा माकी केंद्र सुंच चतना नद्रगा मफम खरख चलगा अमदि माकी प्रजा सिंगो करिगुंब कांदा वारी सानदुना अवाप प्रोग्राम कया हामनब डेवलप तौगदबा से तौदना अखोगी नुंगाइना फमगा लेब कया अमसुं अखोइना थेनजे तुंगदा कोम जाति की ओइबा नाट की जगोय क्या सु उठकी उरीपोक मंडल की नावरेम इबेचा देवीबु बीजेपी मणिपुर प्रदेश की महिला मोर्चा की प्रेसिडेंट ओइना अदुगा कक्चिंग मंडल की एम कृष्णमोहन सिंहबो बीजेपी मणिपुर प्रदेश के शेड्यूल कास्ट मोर्चा की प्रेसिडेंट ओइना खनबदा स्टेट प्रेसिडेंट ना आयाबा पीरे हाइरी मिलालना मैतै मयेकपु हेना चौखत हनबा पांदमदा चथरकपा मैतै मयेक टीईटी की अरोइबा ट्रेनिंग प्रोग्राम ngasiदगी खोयाथोंग दा लेबा जेडईओ की ऑफिस दा हौख्रे
punna candidate chamaga yankhairom na saruk yariba training program ase numit tarani pangthokani hongdokpagi thoramda Board of Secondary Education Manipur gi Secretary L Rasmohan Milalgi President Tomba Mangang amade Milalgi Vice President M Naukumbasu saruk yaki thoramda da wangang laduna Milalgi President Tomba Mangang na Milalna mayeki lamda changsalapa khongthang mapung faraba matungda longi khongthang da su mapung fana chathagani miyam na mateng pangbiu haiba wafam su fongdoki Manipur kaurabadi Manipur ali bulu Manipur lor mitei lebak kaurabadi mitei lebak si recognize to ma bulu mena adu mitei lebak ki lor mitei ye la kada jingtam lebak kaurabadi recognize to ma di jingtam lor jingtam ye sidi matam gi dum pujara ba ko adu jio ji akoi Manipur lor la mitei be dum ko le da akoi thomoi chani la li mama oibisingda kachaba haiba pandamda Moyon Futuristic Solution Private Limited ki Tours and Travel Division ki makhada leiba Travel Neta Agency na hayeng April tang taragani pandagi hauraga May tarani thoi fauba marketing campaign ama chathaba hauragani wafam ase Tangkhul Avenue da leiba Travel Neta Sales Office ta pangthokhiba Paumi Singa unaba amada Travel Limited asigi Director NG Koringam na phongdokhibani mahang na makha taraduna campaign asi Manipur gi district kudimakta pangthokani hayeng ahuba oina Ukhrul district tagi lamthagani loinana district aduda leiba khwaidagi ahal oibi imada angamba khudol pigani khongthang asi agency asina Manipur gi society asida leiriba ima singda angamba khudol pinana ba pandamda changsinbani haiki The theme of the marketing campaign is a tribute to mothers. In this campaign we will give a token of love to all our mothers who live the longest years. For example, in Pumbai, in Senapati, there is one mother who lives 106. So we are going to give them a token of love from every tribe. Why we do this is because we are a travel agency and people have a mind that companies go for a revenue seeking. Haudeldagi MD Sanabu tamthina hatkibagi thawongbu Tarahi Konjil Muhammad Social Youth Club yang thangna yamna kanna yaningdaba phongdoragli loinana mihan asiga mari leinana JSC na sangsilakpa khongjangda club asina saruk yagani hairi Delhi da leiriba North East ki miyoi sing hantana yengbiba amadi miyot minai chathaba lepal leitri haina North East helpline na thadorokpa cherol amana khangalagli Cherol asina makha taraduna South Delhi gi saketa leiba Thailand gi company amada thabak tawbe North East ki nupi macha ama business partner oiriba manager na talab pibi dabata natana tamthina phubikre haina su phongdorakli hiram asigi matangda Delhi police ta wakatlabasu karigumba amata kanaba phangdre hairi amaromda Gurgaon da BPO educative oiba mioi amasu accident namaram oiraga office karakte haiduna phangpham thokpa mahaki talab pibidre hairi Hiram siga mari leinana Haryana gi sarkar gi labor minister da cherol thabaga loinana ain gi oiba thabak lokhatnabasu sem sari hairi Haudeldagi Yairipok Khoiromda thoganingdaba thodok amada MG Sana lekhidabagi matangda ngasi Yairipok Khoirom Laimang Community Hall da miyangi oiba mifam ama pangthoktuna miyangi oiba warep ama laukhre warep sing adudi thodok aduda lekhidraba MD Sana gi imung manungi awaba da sarugyaba Thodok aduda chenaba bembem amadi mahaki imung manung matam chuppagi oina khundagi inthokpa makhoibu zangjampham piramba sing matik chaba thabak lokhatpa haibasini Yairipok Khoiromda leiba Khoirom Sporting Cultural Organization Youth Unemployment Development Organization Youth Welfare Association amadi Mairapaibi lukayana sinduna ngasi mifam adu pangthokhibani mifam aduda wangang kibasingna Aikhoi maselgi marakta wakhal fathanaduna santi oina leminanaba honasi laibak thiba thodok aduda bembemgi yumsu miyam namai thadokpada natana imung manuk su khuldagi tanthokpadagi mafang khangdana lotkrabani thodok adu tongan ba purup singi marakta yanadaba oina uhannaba honagumsi nakal animak pukning fathaduna mara leiba sing puthoknaba honasi hainasu mairapaibi luchingbi amana phongdokhi Hadeningon bebe devi mungi miyoshina rama thalo haina hauna larokpa amadi khati bos khunglakpadagi miyamna khunghawdana hawrakpadagi thokibani tamnana muslim community busina dana thokiba thodonate masida muslim gi praja khudimangna communal langnabagi ira masi sagatpidabana khwadagi na phai haina April tarani thoidagi tarahumdoi fauba Kerala da pangthokhiba marisuba All India State Government Employees Confederation gi National Conference ta saruk yaruba state asigi employees sing Imphal da thunglakre
conference aduda delegate chamnga henbana saruk yaki hairi Manipur gi oina saruk yakiba delegate singna state asida employees singna thengnari ba issue kayagi matang regular employee lobagi mahuta contract employee casual part time amadi masteral oina lobagi matang da sugaina fongdok lambata natana Manipur da Children Education Alliance amadi Disturbed Area Alliance bihanabagi wafam mifam aduda warep loki hairi Makhatana National Councillor Marifuja Mapan amadi Office Bearer Taranithoi Sukhanki Manipur State tagi M Joy Kumar bu National Level gi Vice President aduga Dr. N Arun Kumar buna National Level gi Deputy General Secretary oina khanki hairi Manipur Sahitya Parisatna handak chahi lising aniga tara humdoi gi oina tongan balamda thoidok hendokpa dan tawriba singda pigidaba upadhi sanagi medal amasung selgi mana pigidaba mioi singi ming lauthokre upadhi gi tamak mioi taraga taru gold medal fangadaba mioi ani amadi selgi mana fangadaba mioi ama punna mioi taraga mapan khangatkre makhoi taraga mapan parisat ki humfujra nipan suba chahi gi mifamgi humni chanban numita manasing pigani hairi Manipuri film ase karbar oina longnarakpa thikadar amadi atai sinfamda leiba mioi kya changsilakpa amasung matik chaba watpa director kya yausilapana sitharakpagi machak ama oiribani haina theater personality ningthauzam zaidev na phongdokre wafam ase ngasi porampat thawan thabalekai da leiba home film Manipur gi manga suba amasung taruk suba production oina puthokadaba Manipuri feature film Lucy Thoibi amasung waikhugi yaifa thawni thoramda phongdokhibani Thoramduda Imphal West Jila Parisat ki member S Ronel Maitai social worker W Basanta amadi atai masak naiba mioi kya su saruk yaki Lucy Thoibi film gi producer Y Thambawni aduga director na Birendra Salamni amaromda Waikhu gi producer na Ranjit Ningthauza aduga director na Homesori ni film anima ki story amadi screenplay Ranjit Ningthauza ni Lucy Thoibi gi maru oiba saktam langgadaba singna Boni Nandakumar AV Abenau Bala amadi Rungthang Analni aduga Waikhu gi saktam langgadaba singna Mahesh AV Abenau amadi Artinani Thoramduda wangang naduna Ningthauzam Zaidev na Manipuri film da karbar oina chatharakpa thikadar kaya yausilakpa amadi director amagi chapchaba magun leitaba kaya thorakpa sina film sithanabagi machak ama oiri film puthokliba singna reality rom da hena midyang changhaningi haiki Mayam Sajabati Natsadi, Hoji film director Yam Pole, and Oroba Ngang Sing Yam Pole, other Aina Hungary, the man director wish, Kada the training Tore, Makari Kange, Kimera Makangora, Kimera language Kangora, lighting a Hirabra, Sukadoni. The Shaka Torga, the Pashamana, Humani Punjala, Laman can film Putusha, Balakuman Jackson. I don't know something good Hello. The sale of film coming in a film Tonjani, Karasha. Karasha of the Obama, never get a film machine. Was it young to wait? Numit nini ki khongchatta Imphal da laklamba Bharat ki President Pranab Mukherjee ki khongsat pu lamdam asigi yawolub stingna phongna thingba pibadagi miyamna mapung fan khidaba ase ningtam yawol gi mai pakpa khongthang amani haina aina thingkraba URF ki Secretary of Information and Publicity AKP Barel na thadrokpa cherol amana khangalagli cherol asina makha taraduna Bharat ki President na tahaba wangang da chinglai pak ki puwari hangat na yengduna wari mate khara leipak asigi miyam gi minung si fangna baliramba amadi saukhat thoranga mari leina na phongdokpa warol khara aduna masagi maning tamba hanjinba ngairiba leipak asigi miyam da thoidokpa ithil piba ngamkhide hairi makhata na khongchat adu adim jati shiksha asham gi chief petrol oiriba risang kaising gi political career adu sakhang bo oina lakhiba khongchat amani hairi makhata na chahi humpur suraklaba adim jati shiksha ashamna hauzik fawda education gi lamda amadi chaukat thoram gi lamda kadai fawda thabak thoram kaya paikhat khrabage haiba wafam su thamlagli ozek sanabagi paw phangwiragani Manipur State Youth Boys Basketball Championship ki winner Youth Club na YOC Kuraibu Panjel Yankaitaruk Nifutarukta Maithiba Piduna winner oikre. Sanaroi Singna Sports ta discipline laitrabadi punsi mangba yai masidagi Jackson si haina MLA Joy Kisan phongdokre. Ngasi Uripok achom lekai da leiba Youth Club ki ground da championship loisin bigi thoramda mahak na wafam asti phongdokhibani. Loisin bigi thoram aduda MLA L Nandakumar amadi Manipur Basketball Association gi President oiriba SP Rajasyamsu sarugyaki. Dice the Funky Singna Makok Matang Taraba Singda Case Prize Amadi Trophy Kusinaki. Championship Asigi Youth Girls da Youth Club Uripok na winner
ESU Wangkhaina runners up taki sub junior boys da LMYVA na winner amadi ESU na runners up taki sub juniors girls da ESU na winner amadi Little Flower School na runners up lauki MLA Nandakumar na loishinbagi thorum aduda Sanaroi Singh yokhatnaba pandamda asigumba championship pangthokpa asi yamna fai youth club asigi basketball ground asi mathak kuplaga fazaba mawngda sagani haiki MLA Joy Kisan na makata na phongdokhibada Manipur asi sports amadi culture na malemda saktakli Sanaroi Singh na discipline laina amadi thawayawna sanaba tangai fade haiki magi nauriba thaktagi sangwatpa mayam mathau taba aduna magi mini gi sub junior junior magi thak sembagi darka amale player amana akoi gi field sida discipline yorok tragadi magi talent mai kano si loi mangi not only the madu mangu natana match to mang boy match to mang boy team gi laibak to loi mangi hai tare aduna player sing sina akoi khuding mangna akoi si discipline na hena maintain to wai base masigi sima akoi tangai phati si mayam player sing daina Kul Mahirwi Singbu sana khona bagilamda hena thawai yohanaba amadi masamu fana thamnaba pandamda Kiamgai Ideal High School gi annual inter house sports meet ngasi lotion kre lotion bagi thoramda Kairau Kendra gi MLA Thamarjet School Management Committee gi President M Ibohal amadi Art and Culture gi Deputy Director W.MAHESWOR sarugyaki thoramdu da wangang laduna W Merana Mahiroi Singna Mahitamlingai Matamda Masamu Fanaba Sana Konaba Matautai Masina Wakalo Sing Hengathan Batanatana Nada Yaktanaba Achoba Mating Oi Haiki MLA Tamarzina School Haibasi Mahigilai Shangni Mahitamna Tamna Sanabasu Saruk Yana Honagadabani Fongto Pagaloinana School Asigi Award Apakaya Mahaki Maikaidagi Pang Bayaba Mating Pangduna Award Basing Menkanabu Honagani Haiki Tungda Makok Matang Taraba Singda Manamatum Sing Yantoki Numit mangani chupna chathagadaba taragani thoirak suba hangang kendra inter club sports meet ngasidagi hawdokre hangang kendra sporting union haksu na sinduna luwang sambangi nesu ground chathagadaba sports meet asi hawdokpagi thoramda MLA K Ranjit MLA N Biren amadi hangang kendra sporting union gi president soibam tombasu sarugyaki sport meet asi hawdokpaga mari leinana kendra asigi sanaroi singna marjing dagi maira puduna laglaba matungda MLA Ranjita khusinaduna sport meet asi hawdokpagi maira chukhatki Sportsman Sprita mid asida saruk yagani haiduna Sanaroi Singna wasak laubaga loinana Kendra asigi club singi Mars pass kaya su chatki Madugi Salami MLA Ranjina Oki School Mahiroi Singi Bharatyamgi item kaya su pangthoki loinana cultural program kaya pangthoktuna mid asi hawdoki Thoram asi hawdokpaga mari leinana Kendra asigi MLA Biren na mamangda pangthokiba sport mid singa manadaba mongda ngasi hawdokpagi thoramda Sanaroi Singh yamna saruk yakhidabada MLA na nungnangba phongdoki hawgalakliba kendra asigi Naharol Singh na mayai kaba Nisha Singh dagi lapna leiduna sports meet asida saruk yabiu haina appeal tawki MLA Ranjit na Manipur na sana khonabada malemda saktak pangamliba asi lekai gi club amadi association Singh na thawai yaubadagi afaba Sanaroi Singh puthokpadagi ngambani matam amada lal tawduna laibak adugi sakti taklami adubu ngasidi sana khonabana laibak amagi sakti takpangamhalle haina wafam kaya phongtoki sigi matam sida koi isona tongana sana khonabagi lambi do pithora ba community haibata koi Manipur haibajati se masina ngasidi koi पृथ्वी से सोयदना नोम नत्रगा नोमदे भारत की मोट से लगा पृथ्वी से सोयदना जोई तोरकनी हाइबगी यामना चावना कोई थाजनी हाइ ओय बादुगुंबा लमदम मनी हाइदना आई थमजनेंगे Manipur Veteran Football Association Sinduna Mapal Kangjai Bungda Sathariba Taraga Manga Raksuba Challenge ka Veteran Football Tournament ki ngasi sanakiba match ta SEERTI Chandelga TRVSA Malunga Sanabada Goal amamam chanaduna draw chatkre Chandel gi goal adu manglem na chanki aduga malong gi goal aduna rongsolen na chankibani Khuman Lampak Artificial Football Tafta ngasidagi hauriba Manchester United Under 15 Selection Competition gi ngasi sanakiba match ta BMSC tabungkhokna Kripsa Naurem Thongbu goal taraga manga amada thoikre Khuman Lampak Sports Complex ta Lairiba National Sports Academy gi Mahiroi Singh gi Lairik amadi uniform hauzik fawa fangde haiduna Academy asigi Mahiroi Singh na protest tawkre Bharat ki tongan ba state Singh dagi tamliba Academy asi Mahiroi Singh gi phampham thokpa polam Singh phangdabagi matangda Guardian Singha Yas ki Joint Director Jayantaga unaduna hauzik oiba fivam gi matangda khanabaga loinana Joint Director na Mahiroi Singh gi award pasing athuba matamda phanghalagani haina thajaba pibadagi Mahiroi Singh gi protest handokre ngasi nomagi aying asagi pauda
ICAR lamphel patagi fangba paugi matung ina ngasigi khwaidagi saba degree Celsius 13.3 khwaidagi ingba degree Celsius 13.5 nungsit tayawba ising manilgi chang ayukta chada marifudra nungthildana chada 65 nongjugi chang 0.9 millimeter ni Uzik aroi bada maroi ba pau amuka na pizari Khuga dam gi yet thangba canal nongju tha lak tringaida kilometer kun cement concrete hezin ba loshilagani haina chief minister na phongdokre emsugi kuntraum doi suba realization de pangthokre rajniti karino khangda bathikadar singna sasanda yaurak padagi afaba lengakron leiba ngamdabani phongdokre amadi chingi district singi saukhat thaurangi thadarak pa senfam sing matam chana sizinadabana saukhat lamzel da thintabani haina UCM na phongdokre Uziki oinadi ISTV News matang stelezare mineng tabiri basingbu amuka na khurunzari